ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯕꯠ ꯅꯍꯥꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯥꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯔꯛꯏꯕ ꯂꯥꯟꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯉꯁꯤꯒꯤ ꯇꯧꯔꯛꯏꯕ ꯐꯤꯕꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 5-10 ꯊꯦꯡꯊꯔꯝꯃꯒꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯒꯦ ꯒꯥꯏꯁ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯇꯨꯖꯨꯡꯕ ꯄꯣꯛꯏ ꯑꯩꯈꯣꯏꯗꯤ ꯇꯝꯄꯥꯛꯁꯤꯗ ꯏꯆꯝ ꯆꯝꯅ ꯂꯩꯕꯅꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤ ꯃꯄꯨꯅꯤ ꯀꯩꯝꯇ ꯑꯩꯈꯣꯏꯅꯦꯅ ꯕꯠ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯎꯕ ꯀꯥꯟꯗ ꯇꯨꯝꯕ ꯌꯥꯗꯕ ꯑꯩ ꯆꯍꯤ 5-10 ꯁꯨꯔꯦ ꯉꯁꯤꯒꯤ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ 11ꯒꯤ ꯃꯃꯥꯡꯗ 2013ꯗ ꯑꯩꯅ ꯇ꯭ꯋꯤꯠ ꯑꯃ ꯇꯧꯈꯤꯕꯅꯦ ꯉꯁꯤ ꯊꯣꯛꯏꯕ ꯄꯣꯠꯁꯦ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏ ꯃꯇꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯁꯔꯀꯥꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯗꯨꯅ ꯈꯤꯇꯪ ꯑꯦꯂꯔꯠ ꯑꯣꯏꯕꯤꯔꯝꯃꯕ ꯀꯔꯤꯅꯣ MLA ꯕꯤꯔꯦꯟꯁꯤꯅ ꯇꯧꯔꯛꯏꯕ ꯇ꯭ꯋꯤꯠꯁꯦꯅ ꯈꯪꯕꯤꯔꯝꯃꯕ ꯍꯥꯏꯔꯛꯏꯁꯤ ꯀꯩꯅꯣꯅ ꯈꯪꯕꯤꯔꯝꯃꯒꯗꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯅ ꯑꯩꯈꯣꯏ ꯁꯣꯛꯑꯝꯃꯣꯏ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ꯭ꯔꯥ ꯏꯃꯥ ꯑꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ꯭ꯔꯥ ꯏꯆꯝ ꯆꯝꯅ ꯔꯦꯂꯤ ꯑꯃ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯆꯟꯒꯦ ꯍꯥꯏ ꯌꯥꯅꯤ ꯌꯥꯔꯣꯏ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯂꯣꯏꯅ ꯇꯧꯅꯕ ꯌꯥꯏ ꯌꯦꯠꯄꯁꯨ ꯌꯥꯏ ꯇꯥꯟꯕꯁꯨ ꯌꯥꯏ ꯃꯗꯨꯒꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯆꯟꯒꯅꯤ ꯍꯥꯏꯕꯗꯨꯒꯤꯗ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯑꯃꯈꯛ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯆꯨꯝ ꯍꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯤꯗ ꯗꯤꯃꯥꯟꯒꯤ ꯔꯦꯂꯤ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯑꯩꯈꯣꯏꯗꯤ ꯔꯦꯂꯤ ꯆꯠꯄꯅꯤ ꯍꯥꯏꯅ ꯔꯦꯂꯤꯗꯨꯗ ꯔꯦꯂꯤ ꯑꯃꯗ ꯃꯥꯒꯤ ꯌꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕꯗꯣ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅ ꯌꯥꯏꯌꯦ ꯉꯁꯤꯁꯨ ꯌꯥꯏ ꯉꯁꯤꯁꯨ ꯆꯠꯅꯔꯤ ꯂꯣꯏꯅ ꯕꯠ ꯃꯅꯨꯡꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯁꯔꯀꯥꯔꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒ ꯑꯇꯝꯅꯅ ꯃꯩꯇꯩ ꯖꯥꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯈꯜꯂꯨꯗꯦ ꯔꯦꯂꯤꯗ ꯄꯨꯡ 9:40 ꯍꯧꯕ ꯃꯣꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯞ ꯆꯥꯅ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯅꯤ ꯗ꯭राꯏꯚꯔ ꯐꯨꯕ ꯍꯧꯔꯛꯄꯅꯤ ꯌꯨꯝ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯅꯤ ꯑꯇꯩ ꯅꯥꯒꯥ ꯇꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯝꯗꯗꯤ ꯑꯝꯇ ꯇꯧꯗꯦ ꯑꯇꯩ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯇꯥꯕ ꯇꯃꯦꯡꯂꯣꯡꯗ ꯇꯧꯗꯦ ꯎꯈ꯭ꯔꯨꯜꯗ ꯇꯧꯗꯦ ꯁꯦꯅꯥꯄꯇꯤꯗ ꯇꯧꯗꯦ ꯀꯝꯖꯣꯡꯗ ꯇꯧꯗꯦ ꯀꯅꯥꯝ ꯇꯧꯗꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯔꯣꯏ ꯂꯥꯟ ꯀꯃꯥꯏꯅ ꯂꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯉꯥꯛꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤꯁꯦ ꯂꯥꯟ ꯉꯥꯛꯊꯣꯛꯏꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯀꯟꯗꯕ ꯌꯥꯗꯕꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯀꯟꯗꯕ ꯌꯥꯗꯕꯒꯤ ꯇꯧꯔꯛꯏꯕ ꯂꯥꯟꯁꯤ ꯀꯅꯥꯅꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯀꯔꯤꯒꯤ ꯇꯧꯔꯛꯏꯅꯣꯁꯨ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯀꯅꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯍꯥꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯅ ꯍꯥꯏ ꯊꯨꯒꯥꯏꯅꯒꯤ ꯍꯣꯠꯅꯔꯛꯄꯅ ꯀꯅꯥꯅꯣ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯗꯦꯅ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯒꯗ꯭ꯔꯥ ꯑꯩꯗꯤ ꯇꯧꯔꯣꯏꯕ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯔꯣꯏ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯏꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯕꯁꯨ ꯌꯥꯔꯣꯏ ꯃꯣꯏ ꯃꯌꯥꯝꯕꯨ ꯀꯟꯗꯕꯁꯨ ꯌꯥꯔꯣꯏ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯁꯦꯝ ꯁꯥꯍꯧꯗꯦ ꯔꯦꯂꯤ ꯑꯃ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯃꯪꯅꯦꯕ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯃꯗ ꯁꯗꯟꯂꯤ ꯇꯧꯔꯛꯄꯅꯤꯅ ꯃꯗꯨꯒꯤ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯍꯧꯗꯕꯗꯒꯤ ꯉꯁꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯏꯆꯥꯁꯤꯡ ꯃꯌꯥम ꯑꯃ ꯄꯨꯂꯤꯁꯁꯨ ꯀꯣꯟꯅꯗꯕ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯇꯧꯔꯛ ꯃꯥꯏꯀꯩ 4-5ꯗ ꯇꯧꯔꯛꯄꯅꯤꯅ ꯃꯗꯨꯒꯤ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯈꯔꯗꯨꯅ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯂꯩꯇꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯋꯥꯀꯣꯛ ꯄꯥꯏꯔꯒ ꯃꯃꯥ ꯀꯟꯅꯅꯕ ꯃꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯖꯥꯇꯤ ꯀꯟꯅꯅꯕ ꯊꯣꯛꯆꯔꯛꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦ ꯃꯩꯇꯩ I can say it proudly ꯎꯇꯨꯞ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯗꯥꯏꯗꯅꯣ ꯏꯔꯥꯡ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯔꯒ ꯂꯥꯟꯅ ꯄꯥꯎ ꯇꯝꯕꯅ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯗꯨꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯕꯨꯅ ꯑꯔꯥꯟꯕ ꯇꯧꯕꯁꯨ ꯑꯩ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤꯕꯗꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯆꯤꯡꯗꯧꯅ ꯂꯦꯞꯄꯒ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩ ꯋꯥ ꯉꯥꯡꯒꯅꯤ उपाय लेटबगी इचल इचा मैम इमा इबेन मैम मिकप मिराव खोल मैम कन्ननब थोलकिबा अदुगुम तांकक अमने